Masi Studio Manipurna Sinjariba Solo Dance Competition 2021 Hariba competition asibu dance pu panjabu miyosina saruk yabiyu hujik oiriba COVID-19 gi situation si maram moraga isa isa gi yumdagi adumo video si thajinduna competition asibu yabiyu ahal laman marung pang pumnamakna hariba dance competition asibu saruk yaminasi competition asida saruk yaminingbasina lagliba August ki tang kun nga fawbogi manungda registration tobina baningsindari Winner-shingidamakta first prize oina 2K plus certificate plus memento. Second prize 1K plus certificate plus memento. Third prize 700 plus certificate plus memento. Mayamna susoy-soy saruk yabiyu. ayamna video nambiba matamda minute anidagi hendana bahayjari namgadariba video sing adu uncut oigadabni aduga thajan birakadaba video sing adu effect na singba editing na singba amta yahan birakan Kupamarawi dama mobile number 8837202073 amadi 9615182879 da pauhuli.